ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯀꯥ ꯍꯦꯟꯖꯤꯟꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯆꯟꯅꯐꯝ ꯊꯝꯕ ꯌꯥꯗꯦ꯫ ꯆꯥꯕꯗ ꯑꯣꯏꯔꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯕ, ꯍꯔꯥꯎꯕꯗ ꯑꯣꯏꯔꯁꯨ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕ, ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯁꯨ ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ, ꯀꯂꯛꯄꯗ ꯑꯣꯏꯔꯁꯨ ꯀꯥ ꯍꯦꯟꯅ ꯀꯂꯛꯄ, ꯀꯥ ꯍꯦꯟꯕ ꯍꯥꯏꯕꯁꯤꯃꯇꯕꯨ ꯂꯥꯛꯂꯕꯗꯤ ꯃꯤꯁꯤ ꯑꯉꯥꯎꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕꯅꯤ꯫ ꯑꯉꯥꯎꯕ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯒ ꯀꯥ ꯍꯦꯜꯂꯛꯄ ꯍꯥꯏꯕꯁꯤꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯟꯊꯣꯛ ꯑꯣꯏꯔꯕꯁꯨ ꯑꯔꯊꯗꯤ ꯑꯃꯈꯛꯇ ꯑꯣꯏꯅ ꯂꯧꯕꯗ ꯂꯥꯜꯂꯣꯏ꯫ ꯇꯤꯐꯦꯅꯤꯅ ꯇꯧꯔꯤꯕꯁꯤ ꯊꯧꯌꯥꯡꯕ ꯄꯥꯝꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯀꯥ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯏꯐꯦꯛ ꯑꯗꯨꯅꯤ ꯃꯥꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ꯫ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯄꯨ ꯀꯥ ꯍꯦꯟꯅ ꯐꯥꯖꯤꯜꯂꯒ ꯂꯥꯛꯄ, ꯀꯥ ꯍꯦꯟꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯆꯠꯍꯜꯂꯛꯄ, ꯃꯁꯥꯒꯤ ꯋꯥꯈꯜ ꯈꯟꯅꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯄꯤꯔꯛꯇꯕ, ꯑꯗꯨꯒꯤ ꯃꯊꯛꯇ ꯔꯤꯇꯦꯁꯀꯤ ꯀꯥ ꯍꯦꯟꯕ ꯁꯥꯖꯠ ꯑꯃꯗꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡꯁꯤꯡ, ꯀꯥ ꯍꯦꯟꯅ ꯃꯥꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯇꯤꯐꯦꯅꯤ ꯉꯥꯎꯔꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯥꯎ ꯑꯁꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯆꯠꯄ ꯈꯨꯡꯒꯥꯎꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯅꯥꯕꯁꯤꯒꯤ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ ꯃꯨꯠ ꯌꯥꯝ ꯊꯨꯅ ꯊꯨꯅ ꯍꯣꯡꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯀꯟꯇꯦꯛꯇꯒꯤ ꯂꯥꯞꯅ ꯂꯩꯒꯅꯤ꯫ ꯊꯕꯛ ꯑꯃꯗ ꯋꯥꯈꯜ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯒꯅꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯖꯤꯟꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯇꯤꯐꯦꯅꯤꯅ ꯊꯧꯌꯥꯡꯕꯒ ꯂꯨꯁꯤꯒꯒꯤ ꯋꯥꯐꯝꯁꯤ ꯃꯀꯣꯛꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯑꯅꯥꯕꯁꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯂꯤ ꯁꯤꯖꯣꯐ꯭ꯔꯦꯅꯤꯌꯥ ꯍꯥꯏꯅ ꯀꯧꯏ꯫ ꯃꯁꯤ ꯍꯦꯔꯤꯗꯤꯇꯦꯔꯤ ꯑꯣꯏꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯛ ꯑꯗꯨꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯀꯟꯗꯤꯁꯟꯗꯨꯅꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯇꯤꯐꯦꯅꯤꯗ ꯍꯥꯏꯔꯕꯗꯤ ꯃꯁꯤ ꯃꯥꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯗꯨꯅ ꯃꯥꯕꯨ ꯅꯥꯍꯟꯕꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯍꯥꯛ ꯅꯥꯔꯦ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯑꯅꯥꯕꯁꯤ ꯌꯥꯝ ꯊꯨꯅ ꯅꯣꯇꯤꯁ ꯇꯧꯕ ꯉꯝꯕ ꯑꯅꯥꯕ ꯅꯠꯇꯦ꯫ ꯇꯞꯅ ꯇꯞꯅ ꯄꯦꯁꯦꯟ ꯑꯁꯤꯅ ꯇꯧꯔꯛꯄ ꯃꯑꯣꯡꯁꯤꯡꯗ ꯃꯥꯅ ꯚꯥꯏꯑꯣꯂꯦꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯈꯪꯂꯛꯀꯗꯕ ꯑꯅꯥꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯤꯕꯁꯤ꯫ ꯑꯅꯥꯕꯁꯤꯒꯤ ꯚꯤꯛꯇꯤꯝꯅ ꯇꯤꯐꯦꯅꯤ ꯑꯣꯏꯔꯦ, ꯑꯗꯨꯒ ꯑꯅꯥꯕꯁꯤꯕꯨ ꯅꯥꯔꯤꯕ ꯇꯤꯐꯦꯅꯤꯒꯤ ꯚꯤꯛꯇꯤꯝꯅ ꯀꯅꯥ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯍꯥꯏꯕ ꯃꯁꯤꯃꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯏꯊꯛ ꯑꯁꯤꯗ ꯌꯥꯎꯔꯛꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯏꯊꯛꯁꯤꯡ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯀꯤꯕ ꯐꯪꯕ ꯏꯊꯛꯁꯨ ꯌꯥꯎꯏ, ꯅꯨꯡꯁꯤ ꯏꯊꯛꯁꯨ ꯊꯦꯡꯅꯩ, ꯑꯋꯥꯕ ꯏꯊꯛꯁꯨ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯩ꯫ ꯔꯤꯇꯦꯁꯅ ꯇꯤꯐꯦꯅꯤꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯔꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯔꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯃꯁꯤꯃꯁꯨ ꯔꯤꯇꯦꯁꯅ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯤꯐꯦꯅꯤꯗꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯇꯤꯐꯦꯅꯤꯕꯨ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯇꯤꯐꯦꯅꯤꯅ ꯎꯅꯁꯦ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯐꯨꯂꯣꯅ ꯍꯤꯔꯦꯝꯕꯗ ꯄꯥꯎ ꯄꯨꯝꯕ ꯄꯤꯔꯛꯂꯦ꯫ ꯇꯥꯃꯣ, ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯅꯔꯤꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯖꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯇꯥꯃꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯊꯝꯁꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯗ ꯆꯠꯍꯟꯈꯁꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ? ꯍꯤꯔꯦꯝꯕꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯪꯂꯛꯏ꯫ ꯀꯃꯥꯏꯅ ꯇꯧꯕ ꯏꯃꯨꯡꯒꯤ ꯑꯉꯥꯡ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯗꯨꯗꯤ ꯑꯀꯨꯞꯄꯗꯨꯗꯤ ꯊꯣꯏꯅ ꯈꯪꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯏꯝꯐꯥꯜ ꯑꯅꯛꯄꯗꯒꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯑꯁꯤ, ꯈꯔ ꯂꯥꯞꯄꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯃꯅ ꯌꯣꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯔꯤꯕ? ꯊꯧꯌꯥꯡꯕ ꯍꯥꯏꯕꯅꯤ ꯇꯥꯃꯣ꯫ ꯃꯤꯡꯗꯨ ꯄꯜꯂꯛꯄꯗ ꯍꯤꯔꯦꯝꯕꯗꯨ ꯈꯪꯁꯨꯛ ꯁꯨꯛꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯈꯪꯉꯪ ꯉꯪꯂꯛꯏ꯫ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯝ ꯑꯃꯅ ꯌꯣꯛꯑꯦ ꯍꯥꯏꯕ? ꯐꯨꯂꯣꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ ꯇꯥꯃꯣ꯫ ꯍꯤꯔꯦꯝꯕꯗꯨ ꯅꯨꯄꯥ ꯃꯆꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯑꯗꯨꯝ ꯈꯪꯂꯦ꯫ ꯃꯥꯒꯤ ꯃꯕꯨꯛꯇ ꯌꯥꯝ ꯆꯤꯡꯅꯕ ꯑꯃꯁꯨ ꯄꯣꯛꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯧꯌꯥꯡꯕꯕꯨ ꯀꯥꯎꯗ꯭ꯔꯤ, ꯀꯔꯝꯅꯁꯨ ꯀꯥꯎꯒꯅꯤ? ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯥꯟꯗ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥ ꯌꯦꯡꯂꯒ, ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯊꯤꯒꯗꯕ ꯃꯤꯡꯆꯠꯇꯨꯒꯤ ꯌꯦꯡꯂꯒ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯈꯠꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨꯛꯍꯛꯅ ꯃꯁꯥꯒꯤ ꯃꯤꯁꯪꯁꯨ ꯆꯪꯂꯝꯂꯣꯏꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯒꯤ ꯃꯁꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯊꯧꯌꯥꯡꯕꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯅꯤ, ꯃꯥꯕꯨ ꯃꯔꯥꯜ ꯁꯤꯕꯗꯨꯗ ꯔꯥꯏ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣꯗꯨꯗ ꯂꯣꯟꯅ ꯊꯧꯌꯥꯡꯕꯕꯨ ꯈꯔ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯕꯁꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯁꯦꯜ ꯊꯨꯝꯁꯨ ꯈꯔ ꯃꯈꯩ ꯑꯗꯨꯝ ꯁꯤꯟꯅꯈꯤ꯫
ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯊꯧꯌꯥꯡꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯊꯧꯌꯥꯡꯕꯒꯤ ꯃꯔꯝꯗ ꯍꯪꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯍꯤꯔꯦꯝꯕꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯥꯒꯤ ꯐ꯭ꯂꯦꯠꯇꯨꯗ ꯂꯩꯍꯟꯁꯤ ꯍꯥꯏꯕꯗ ꯃꯔꯩ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯪꯂꯛꯏ꯫ ꯍꯤꯔꯦꯝꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯐꯨꯂꯣꯅ ꯍꯪꯂꯛꯏ, "ꯇꯥꯃꯣ, ꯀꯔꯤ ꯈꯟꯕꯤꯔꯤꯕꯅꯣ?" ꯍꯤꯔꯦꯝꯕꯗꯨ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯂꯥꯛꯀꯦ ꯐꯨꯂꯣ, ꯑꯩ ꯍꯌꯦꯡꯃꯛ ꯃꯐꯝꯗꯨꯗ ꯌꯧꯔꯛꯀꯅꯤ꯫ ꯁꯣꯝꯗ ꯊꯕꯛ ꯑꯆꯤꯟꯕ ꯈꯔ ꯂꯩꯔꯤ, ꯑꯗꯨꯕꯨ ꯍꯌꯦꯡꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯗ ꯌꯧꯔꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯅ ꯊꯣꯛꯄ ꯍꯦꯟꯗꯜ ꯇꯧꯔꯒꯦ." "ꯍꯣꯏ ꯇꯥꯃꯣ, ꯐꯅꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯗꯨꯗꯤ." "ꯉꯥꯏꯈꯣ, ꯇꯧꯕꯇꯕꯨ ꯋꯥꯐꯝꯁꯤ ꯃꯈꯥ ꯇꯥꯒꯅꯨ꯫ ꯇꯤꯟꯅꯖꯕꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯒꯦꯔꯥ, ꯋꯥ ꯃꯈꯥ ꯑꯃꯇ ꯇꯥꯔꯝꯒꯅꯨ꯫ ꯑꯩ ꯌꯧꯔꯛꯂꯒ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ." "ꯐꯅꯤ ꯇꯥꯃꯣ." ꯍꯤꯔꯦꯝꯕꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯐꯨꯂꯣꯗꯨꯗꯤ ꯄꯥꯎꯗꯨ ꯆꯨꯝꯅ ꯁꯨꯝ ꯇꯝꯂꯨꯕꯅꯤ꯫ ꯍꯤꯔꯦꯝꯕ ꯃꯁꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯄꯥꯈꯠꯂꯛꯂꯤ꯫ ꯄꯥꯎꯗꯨꯅ ꯄꯥꯎꯅꯤ, ꯑꯗꯨꯒ ꯊꯧꯌꯥꯡꯕꯕꯨꯗꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯉꯥꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯩ, ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯃꯤꯅꯤ꯫ ꯃꯉꯣꯟꯗꯁꯨ ꯉꯥꯏꯔꯦ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯀꯀꯥ ꯀꯀꯥ ꯍꯥꯏꯗꯨꯅ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯇꯧꯖꯕꯅꯤ꯫ ꯃꯥꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯒ ꯂꯨꯁꯤꯗꯨ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯃꯤꯋꯥ ꯇꯥꯒꯗ꯭ꯔꯥ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯂꯤ꯫ ꯆꯨꯝꯅ ꯁꯨꯝ ꯊꯧꯌꯥꯡꯕꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯋꯥꯁꯤ ꯁꯝꯒꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯔꯤ꯫ ꯃꯌꯥꯝꯗꯨ ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯈꯔ ꯄꯥꯝꯕ ꯃꯩꯔꯤꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨꯗ ꯃꯐꯤ ꯍꯣꯡꯗꯣꯛꯅꯔꯣ ꯍꯥꯏꯔꯒ ꯃꯊꯛꯇꯣ ꯂꯣꯏꯅ ꯀꯥꯈꯠꯅꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯥꯡꯊꯣꯛꯄꯗ ꯌꯥꯏ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯇꯦꯔꯦꯁꯇ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯛꯏ꯫ ꯆꯥꯅꯕꯁꯤꯡꯗꯨꯅ ꯃꯌꯥꯏꯗ ꯄꯨꯂꯞ ꯊꯝꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯤꯐꯦꯅꯤꯅ ꯍꯥꯏꯔꯛꯏ, "ꯊꯥꯏꯅ ꯊꯧꯌꯥꯡꯕꯅ ꯁ꯭ꯀꯨꯜ ꯑꯍꯥꯟꯕ ꯀꯥꯔꯛꯄꯗ ꯂꯨꯁꯤꯒ ꯈꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯔꯤ ꯀꯥꯏꯅꯁꯨ ꯇꯧꯔꯤ." ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ, ꯑꯗꯨꯕꯨ ꯐꯖꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯃꯌꯥꯝꯗꯨ ꯋꯥꯐꯝꯗꯨ ꯀꯣꯊꯣꯔꯛꯄꯗꯨꯗ ꯇꯤꯐꯦꯅꯤꯅ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯇꯤꯐꯦꯅꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯑꯗꯣ ꯂꯨꯁꯤ, ꯅꯪꯅ ꯊꯧꯌꯥꯡꯕꯗ ꯁꯤꯒꯤ ꯃꯔꯥꯜꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯗꯨꯕꯣ? ꯌꯥꯏꯐꯕꯅ ꯊꯧꯌꯥꯡꯕꯗ ꯄꯥꯎ ꯄꯤꯔꯛꯑꯦ ꯍꯥꯏꯗꯣ ꯅꯪꯅ ꯄꯤꯔꯨꯆꯣ ꯍꯥꯏꯅ ꯍꯥꯏꯔꯤꯔꯣ? ꯅꯠꯇ꯭ꯔꯒ ꯌꯥꯏꯐꯕ ꯃꯁꯥꯁꯨ ꯅꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯌꯥꯎꯔꯤꯔꯣ? ꯑꯗꯨꯒ ꯀꯅꯥꯅꯣ, ꯖꯨꯂꯤꯅꯔ ꯁꯣꯅꯤꯅꯔ ꯑꯃꯁꯨ ꯑꯃꯨꯛ ꯂꯝꯕꯤꯗ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ?" ꯁꯣꯂꯤꯒ ꯖꯨꯂꯤꯒꯗꯨ ꯈꯪꯉꯤ ꯏꯀꯥꯏꯔꯛꯏ ꯊꯧꯌꯥꯡꯕꯒꯤ ꯃꯃꯥꯡꯗꯨꯗ꯫ ꯇꯤꯐꯦꯅꯤꯅ ꯋꯥꯐꯝꯗꯨ ꯍꯧꯗꯣꯔꯛꯄꯗꯨ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤ꯫ ꯊꯧꯌꯥꯡꯕꯅ ꯃꯌꯥꯝꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯋꯥꯗꯨ ꯊꯨꯒꯥꯏꯔꯛꯏ, "ꯑꯁ, ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯇꯤꯐꯦꯅꯤ? ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯪꯇꯧ ꯇꯧꯈꯤꯕꯗꯨꯕꯨ." ꯇꯤꯐꯦꯅꯤꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯏꯔꯝꯅꯤ ꯅꯪ. ꯁꯤꯗ ꯂꯥꯛꯂ ꯐꯥꯎꯕ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯈꯤꯗꯥꯏꯅꯦ? ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯂꯨꯁꯤꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ?" "ꯂꯨꯁꯤ, ꯅꯪ ꯆꯦꯛꯁꯤꯜꯂꯨꯍꯦ. ꯊꯧꯌꯥꯡꯕꯁꯦ ꯅꯪꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯦꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤꯀꯣ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯨꯁꯤꯗꯨ ꯊꯧꯌꯥꯡꯕꯗ ꯌꯦꯡꯂꯛꯏ꯫ ꯊꯧꯌꯥꯡꯕꯅ ꯑꯃꯨꯛ ꯀꯥꯏꯔꯛꯏ, "ꯑꯁ, ꯃꯌꯥꯝ ꯆꯥꯔꯁꯤꯁꯦ. ꯀꯔꯤꯅꯣ, ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ?" ꯆꯤꯡꯈꯩꯅꯁꯨ ꯇꯣꯄꯤꯛꯇꯨ ꯆꯦꯟꯖ ꯇꯧꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯈꯪꯗꯦ ꯑꯋꯣꯏꯕ, ꯀꯥꯏꯗꯩ ꯋꯥꯔꯤꯅꯣ? ꯅꯣꯏ ꯋꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ. ꯃꯣꯃꯣꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯕꯅꯦ. ꯊꯧꯌꯥꯡꯕ ꯍꯥꯎꯇ꯭ꯔꯣ? ꯃꯩꯔꯤ, ꯅꯪ ꯂꯩꯕꯗꯤ ꯐꯖꯅ ꯍꯩꯔꯦ ꯚꯥꯏ." ꯃꯩꯔꯤꯁꯨ ꯏꯛ-ꯑ ꯇꯧꯔꯝꯂꯒ ꯌꯥꯎꯁꯤꯜꯂꯛꯏ, "ꯍꯩꯕꯅꯦ. ꯑꯩꯅ ꯑꯗꯨꯝ ꯆꯥꯔꯕ ꯃꯐꯝꯅꯤ. ꯇꯦꯁ ꯇꯧꯊꯣꯛꯑꯕꯅꯤ. ꯁꯤꯒꯤꯁꯤꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦꯅ ꯈꯪꯂꯕꯅꯤ. ꯑꯇꯣꯞꯄꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯖꯒꯥꯗꯨꯗꯩꯅꯤ." ꯋꯥꯔꯤꯗꯨ ꯆꯦꯟꯖ ꯇꯧꯊꯣꯔꯛꯂꯒ ꯑꯅꯧꯕ ꯑꯃꯗ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯤꯐꯦꯅꯤꯅ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯖꯤꯜꯂꯛꯏ, "ꯃꯌꯥꯝ, ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯅꯣꯏꯕꯨ ꯊꯥꯖꯕ꯭ꯔꯅꯦ? ꯑꯩꯗꯤ ꯊꯥꯖꯗꯦꯕꯣ. ꯂꯨꯁꯤꯁꯨ ꯉꯥꯏꯔꯦ, ꯃꯕꯨꯛꯇ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ. ꯃꯥꯁꯨ ꯊꯧꯌꯥꯡꯕꯁꯦ ꯁꯤꯔꯁꯨ ꯌꯥꯔꯦꯅ ꯈꯟꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯗꯣꯏꯅꯤ. ꯃꯣꯏ ꯕꯕꯥꯁꯨ ꯑꯆꯧꯕꯅꯤꯅ
ꯑꯗꯨꯝ ꯇꯧꯒꯦꯗ ꯉꯝꯕꯅꯤꯅ ꯃꯣꯏ ꯕꯕꯥꯒꯤ ꯄꯋꯥꯔꯗꯣ ꯁꯤꯖꯤꯟꯅꯔꯒ ꯑꯃꯨꯛ ꯍꯟꯅ ꯊꯧꯒꯡꯕꯁꯦ ꯃꯥꯡꯍꯟꯒꯦ ꯈꯜꯂꯝꯃꯗꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯁꯤꯟꯅꯔꯛꯏ꯫ ꯁꯣꯅꯤꯅ ꯐꯤꯡꯂꯞ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, ꯅꯊꯤꯕꯣꯡꯗꯣ ꯆꯥꯒꯦꯒ ꯆꯥꯔꯣ, ꯆꯥꯔꯣ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯣ꯫ ꯊꯤꯕꯣꯡ ꯄꯜꯂꯛꯄꯗꯨꯗꯗꯤ ꯇꯤꯐꯤꯅꯤꯁꯨ ꯁꯧꯒꯠꯂꯛꯇꯨꯅ ꯁꯣꯅꯤꯗ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯅꯊꯤꯕꯣꯡ ꯆꯥꯗꯧꯗꯣ ꯆꯨꯝꯅ ꯆꯥꯎ ꯑꯗꯨꯝ, ꯆꯒꯠ ꯆꯒꯠ ꯃꯤꯉꯣꯟꯗ ꯄꯥꯅꯔꯛꯀꯅꯣ꯫ ꯁꯣꯅꯤꯅ ꯁꯧꯒꯠꯈ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯂꯤꯗꯣ ꯀꯅꯥꯅ ꯇꯥꯅꯤꯡꯂꯤꯅ ꯉꯥꯡꯂꯤꯅꯣ? ꯑꯉꯥꯎꯕꯤ, ꯅꯁꯥꯗꯣ ꯈꯤꯇꯐꯥꯎ ꯂꯝꯖꯗꯦ꯫ ꯅꯨꯄꯥꯗꯤ ꯑꯎ ꯄꯥꯝꯂꯒ ꯑꯃꯗ ꯑꯃꯨꯛ ꯍꯧꯖꯤꯜꯂꯒ ꯀꯣꯏꯔꯦ, ꯑꯗꯨꯒ ꯃꯤꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯕꯁꯤꯗꯅ ꯅꯪꯅ ꯍꯨꯏ ꯑꯉꯥꯎꯕꯤꯗꯧꯅ ꯀꯣꯏꯂꯨꯝ ꯂꯨꯝꯃꯤꯗꯨ ꯀꯩꯒꯤꯅꯣ? ꯉꯁꯥꯏꯗꯩ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯅꯪ, ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯅꯃꯥꯏꯗꯣ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯩꯅ ꯅꯪ꯫ ꯇꯤꯐꯤꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯪꯅ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯊꯥꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯒ ꯁꯣꯅꯤꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯨꯔꯦ꯫ ꯑꯃꯗꯨꯁꯨ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯒ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯔꯒ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯗꯅꯔꯛꯏ꯫ ꯃꯌꯥꯝꯗꯨꯅ ꯈꯥꯝꯗꯣꯔꯛꯏ꯫ ꯖꯨꯂꯤꯒ ꯂꯨꯁꯤꯒꯗꯪꯅꯗꯤ ꯈꯥꯝꯕ ꯋꯥꯔꯦ꯫ ꯅꯨꯄꯥ ꯑꯇꯩꯗꯨꯁꯨ ꯈꯔ ꯌꯥꯎꯔꯛꯂꯤ, ꯑꯗꯨꯕꯨ ꯌꯥꯔꯔꯣꯏ ꯈꯪꯗꯨꯅ ꯉꯥꯟꯕꯅ ꯁꯣꯅꯤꯕꯨ ꯀꯣꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯃꯤꯅ ꯆꯤꯡꯊꯣꯛꯈ꯭ꯔꯗꯨ ꯐꯥꯎꯕ ꯇꯤꯐꯤꯅꯤꯗꯨ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯏ꯫ ꯁꯣꯅꯤꯅ ꯃꯥꯒꯁꯨ ꯃꯆꯤꯟꯗ ꯀꯩ ꯀꯩꯅꯣ ꯉꯥꯡꯅꯔꯤ꯫ ꯉꯥꯟꯕꯅ ꯁꯣꯅꯤꯒꯤ ꯃꯆꯤꯟꯗꯨ ꯐꯥꯔꯒ ꯃꯦꯟꯈ꯭ꯔꯦ, ꯑꯗꯨꯒ ꯇꯤꯐꯤꯅꯤꯗ ꯂꯥꯎꯔꯛꯏ, ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯕꯨꯁꯨ, ꯅꯪꯅꯅꯦ ꯂꯥꯜꯂꯤꯁꯦ, ꯀꯔꯤ ꯕꯤꯠꯇꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯗꯨꯕꯣ? ꯃꯩꯔꯤꯅꯁꯨ ꯍꯥꯏꯔꯛꯏ, ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯤ ꯇꯧꯕꯁꯤꯗ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯏꯁꯦ꯫ ꯁꯤꯡꯈꯩꯗꯤ ꯇꯤꯐꯤꯅꯤꯁꯤ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯅꯤꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯁꯨ ꯁꯥꯎꯅꯤꯡꯅ ꯁꯨꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯛꯏ꯫ ꯃꯕꯨꯛꯅꯤꯡꯗꯗꯤ ꯊꯥꯖꯤꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯖꯨꯂꯤꯁꯨ ꯍꯥꯏꯔꯛꯏ, ꯇꯨꯀꯠꯆꯩ ꯑꯋꯣꯏꯕ, ꯃꯤꯉꯣꯟꯗ ꯊꯤꯟꯗꯅ ꯈꯠꯅꯕ ꯁꯨꯝ ꯍꯧꯏꯕ꯫ ꯁꯣꯅꯤꯅ ꯉꯥꯟꯕꯅ ꯃꯦꯜꯂꯤꯕ ꯃꯈꯨꯠꯇꯨ ꯀꯟꯅ ꯉꯝꯅꯕ ꯑꯃꯨꯛꯇꯪ ꯅꯪꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯃꯥꯏꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦ, ꯅꯪꯒꯤꯗꯨꯗꯤ ꯆꯩ ꯋꯥꯠꯄꯅꯤ ꯈꯪꯉꯕ? ꯉꯥꯎꯔꯒꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯣ, ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯛꯏꯗꯨ ꯀꯩꯒꯤꯅꯣ? ꯃꯌꯥꯝꯒꯤ ꯃꯔꯤꯁꯦ ꯊꯨꯒꯥꯏꯅꯤꯡꯉꯤꯔꯣ? ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯣꯡꯒꯦ? ꯊꯨꯒꯥꯏꯔꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯣꯡꯒꯦ? ꯉꯥꯟꯕꯅ ꯁꯣꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯈꯥꯝꯃꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯁꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯐꯤꯡꯕꯅꯦ꯫ ꯇꯤꯐꯤꯅꯤꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯈꯪꯉꯤ, ꯅꯣꯏ ꯀꯌꯥꯝ ꯇꯤꯟꯅꯕ ꯃꯔꯤ ꯆꯠꯄ ꯃꯔꯨꯞꯁꯤꯡꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯉꯤ꯫ ꯅꯕꯨꯛꯁꯨ ꯑꯃꯇ ꯁꯦꯡꯅꯕ ꯅꯠꯇꯕ, ꯅꯠꯇꯦ, ꯅꯣꯏ ꯃꯩꯔꯤꯁꯤꯅ ꯆꯍꯤ 5 ꯆꯨꯞꯅ ꯂꯨꯁꯤ ꯄꯥꯝꯂꯒ ꯂꯥꯛꯂꯒ ꯍꯧꯖꯤꯛꯇ ꯄꯦꯟꯊꯣꯛꯄ ꯆꯝꯊꯣꯛꯄ ꯁꯥꯔꯤꯁꯦ ꯑꯣꯏꯕ ꯌꯥꯔꯤꯕ ꯋꯥꯔꯣ? ꯑꯃꯁꯨ ꯉꯥꯏꯔꯦ, ꯅꯕꯨꯛꯇꯅ ꯑꯃ, ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯑꯃ, ꯇꯧꯖ ꯁꯥꯏꯁꯤꯡꯁꯦ ꯅꯣꯏꯁꯦ꯫ ꯋꯥꯐꯝꯗꯨ ꯌꯧꯔꯛꯂꯕꯗꯨꯗꯗꯤ ꯊꯧꯌꯥꯡꯃꯅ ꯇꯥꯞ ꯑꯣꯞꯂꯒ ꯈꯨꯝꯂꯛꯏ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯁꯤ ꯀꯩꯅꯣ ꯇꯤꯐꯤꯅꯤ? ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯀꯩꯅꯣ ꯁꯦꯡꯅ ꯍꯥꯏꯔꯣ, ꯋꯥꯀꯣ ꯌꯥꯎꯗꯕꯤꯗ꯫ ꯊꯧꯌꯥꯡꯃꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯇꯤꯐꯤꯅꯤꯗꯨ ꯃꯆꯤꯟ ꯄꯩꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯁꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯕꯨ ꯑꯩꯒ ꯅꯪꯒ ꯅꯨꯡꯁꯤꯅꯕꯁꯦ ꯃꯥ ꯄꯥꯝꯗꯦ, ꯊꯨꯒꯥꯏꯅꯤꯡꯉꯤ, ꯃꯔꯝꯗꯤ ꯃꯥ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟꯅꯅꯤꯡꯉꯤ꯫ ꯊꯥ ꯀꯌꯥꯒꯤ ꯍꯞꯇꯥ ꯀꯌꯥꯒꯤꯅꯣꯗꯤ ꯈꯪꯗꯦ, ꯑꯗꯣ ꯍꯟꯗꯤ ꯍꯟꯖꯤꯟꯅꯅꯤꯡꯉꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯇꯤꯟꯅꯕꯁꯦ ꯃꯁꯤꯁꯨ ꯃꯥ ꯄꯥꯝꯗꯦ, ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯦ꯫ ꯂꯨꯁꯤꯒꯤ ꯋꯥꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯩꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯁꯨꯝ ꯉꯥꯡꯅꯕꯗꯤ ꯀꯥꯏꯗꯦ, ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯄꯗꯨꯗꯤ ꯄꯨꯁꯤꯜꯂꯛꯀꯅꯨ ꯇꯤꯐꯤꯅꯤ꯫ ꯅꯪꯁꯨ ꯅꯔꯝꯆꯠ ꯀꯌꯥꯝ ꯁꯦꯡꯕ ꯃꯤꯅꯣ ꯑꯩꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ꯫ ꯅꯪꯒꯤ ꯔꯦꯟꯇꯨꯗ ꯅꯪꯒꯤ ꯐꯦꯟꯁꯇꯨꯒ ꯅꯪꯒ ꯍꯞꯇꯥ ꯀꯌꯥꯅꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯊꯧꯌꯥꯡꯕꯨ ꯄꯥꯝꯂꯤ꯫ ꯅꯨꯄꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯑꯍꯣꯡꯕ ꯅꯥꯏꯔꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯑꯍꯣꯡꯕ ꯑꯗꯨꯝ ꯅꯥꯏꯔꯛꯄ ꯇꯥꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯝꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯉꯥꯡꯂꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯡꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯗꯤ ꯖꯨꯒꯣꯠ ꯀꯌꯥ ꯆꯥꯔꯛꯇꯦ, ꯅꯪ ꯑꯗꯨꯝ ꯈꯪꯂꯛꯄ ꯅꯠꯇ꯭ꯔꯥꯅꯦ? ꯆꯥꯒꯦ ꯈꯟꯕ ꯃꯐꯝꯗꯗꯤ ꯆꯥꯕꯒꯤ ꯋꯥꯅꯤ, ꯆꯥꯔꯣꯏ ꯈꯜꯂꯛꯄ ꯃꯐꯝꯗꯗꯤ ꯑꯩꯁꯨ ꯂꯩꯀꯥ ꯊꯥꯒꯩ ꯆꯥꯔꯛꯑꯣꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯗꯣ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯂꯛꯑꯣ꯫ ꯑꯉꯥꯎꯕꯤꯅꯤꯅ ꯃꯥꯒꯤ ꯑꯊꯤꯕꯗꯨ ꯊꯧꯌꯥꯡꯕꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯤꯒꯤ ꯃꯃꯥꯏꯗꯨꯗ
ꯑꯃꯨꯛ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤ ꯇꯤꯐꯤꯅꯤꯗꯨ꯫ ꯃꯩꯔꯤ ꯁꯥꯎꯗꯨꯅ ꯃꯈꯨꯠ ꯍꯟꯒꯦ ꯇꯧꯕꯗ ꯊꯧꯌꯥꯡꯕꯒ ꯆꯤꯡꯈꯩꯒꯅ ꯐꯥꯔꯒ ꯍꯥꯏꯔꯛꯏ, ꯑꯁ ꯚꯥꯏ, ꯅꯨꯄꯤꯅꯤ ꯀꯩꯗꯧꯒꯦ, ꯉꯧꯔꯕ ꯅꯪꯕꯣ? ꯃꯩꯔꯤꯅ ꯁꯥꯎꯗꯨꯅ ꯃꯩꯔꯩꯒ ꯇꯠꯈꯩ ꯈꯨꯝꯂꯛꯏ, ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯠꯂꯁꯨ ꯑꯩꯈꯣꯏ ꯌꯥꯔꯗ꯭ꯔꯥ ꯚꯥꯏ? ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ? ꯉꯥꯡꯐꯝ ꯊꯣꯛꯇꯕ ꯇꯧꯐꯝ ꯊꯣꯛꯇꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯁꯥꯏꯗꯤ ꯇꯧꯔꯤꯁꯤꯡꯁꯦ꯫ ꯊꯧꯌꯥꯡꯕꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯁꯦ ꯌꯥꯔꯦ, ꯇꯣꯛꯑꯣ, ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯨꯝꯁꯦ, ꯂꯣꯏꯁꯤꯜꯂꯁꯤ꯫ ꯀꯀꯥ ꯍꯣꯏꯅꯒ ꯇꯥꯈꯤ ꯈꯪꯈꯤꯕ ꯊꯣꯛꯂꯗꯤ ꯌꯥꯝ ꯐꯖꯔꯔꯣꯏ꯫ ꯂꯨꯁꯤꯗꯣ ꯊꯥꯏꯅꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯨ ꯁꯨꯝ ꯁꯦꯝꯗꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯈꯜꯂꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯥꯅ ꯇꯧꯅꯤꯡꯉꯛꯄꯗꯨ ꯑꯗꯨꯝꯗꯪ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯑꯑꯣꯟꯕ ꯀꯦꯔꯦꯛꯇꯔ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤ꯫ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯇꯤꯐꯤꯅꯤꯁꯤ ꯃꯉꯛ ꯏꯟꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯗꯕꯅꯤ꯫ ꯂꯨꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯪ ꯁꯤꯗ ꯂꯥꯛꯍꯟꯈꯤꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕꯅꯤ꯫ ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯅꯦꯅ ꯄꯨꯔꯛꯈꯤꯕꯅꯤ, ꯑꯗꯣ ꯅꯪꯗꯤ ꯀꯩꯅꯣꯝ ꯑꯣꯏꯔꯝꯂꯦ꯫ ꯁꯣꯅꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ, ꯑꯐꯕꯤ ꯌꯥꯝ ꯁꯥꯕ ꯅꯪꯁꯦ, ꯂꯥꯛꯈꯣꯗꯅ ꯁꯥꯈꯣꯗꯅ ꯅꯪꯒꯤ ꯑꯐꯕ ꯃꯣꯠꯇꯣ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ? ꯅꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯐꯥꯎꯕ ꯍꯨ ꯀꯥꯝꯁꯤꯜꯂꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤ ꯐꯥꯎꯕꯗ ꯌꯧꯁꯤꯜꯂꯛꯏꯁꯤꯅꯤ꯫ ꯇꯧꯀꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ꯫ ꯃꯌꯥꯝꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯤꯐꯤꯅꯤꯗꯨ ꯃꯊꯨꯟ ꯃꯅꯥꯗ ꯍꯥꯞꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯣꯏꯅ ꯑꯗꯨꯝ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯇꯧꯖ ꯁꯥꯏꯁꯤꯡꯁꯤ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯤ꯫ ꯍꯥꯏꯔꯝꯂꯒ ꯀꯨꯝꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯈꯣꯏꯗꯧꯗꯤ ꯂꯣꯏꯅ ꯊꯤꯠꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯨꯝꯈꯤꯕꯗꯨ ꯌꯦꯡꯂꯒ ꯁꯣꯔ ꯍꯣꯟꯗꯣꯛꯅꯔꯛꯏ꯫